House the Canadian motion, Manipur na pre-mazak political status da Hanjin Mangamlaba Matamdata, Manipur in their Kapi Wakanabangani, Mosanasi Chumana, I Samaktawa Sangyana Sogotari. Mr. Speaker, sir, Manipur Masaki top topa, Sahil Singh and Henbaki Puari Lazaba, Masaki Satam, Masaki Manika Mangak Saduna, Southeast Asia, Hainum, Panzaram by Idam Damni. Masiki Matikaba Parmanababu, 1762, British Amasu Manipur, Anigi Malta in a Kiba, Mutual Trade and Defense Treaty, 1826, British Amasu Awang Burma, Anigi Malta Yanakiba, Yandabo Treaty, 1833 to 34, Manipur Bama Treaty, Lunana, Anglo Manipur War, 1891, May Larab Kudamni. Laibak Chibadi, 1891, Anglo Manipur War Gimatung Nagidi, Manipur na British Kimakuta Maitiban and Kramatung, 1947 14 August ki Nungai Chabukta, British Loram Sachani Makutagi, Ningtamba Amung Hungana Pangduna, Manipur State Constitution 8 Ningduna, Sahisimaki, October Tang, 18 Democratic Election Pangtoptuna, Representatives Petitri Kanduna, Council of Minister Lengak Chaba Idam Damama Oiraki. So, 1949 September 21 Manipur ki Maharaj Bodha Chandra Bunamduna Mazai Agreement signed to Chibaga Loinana, Saisimaki October Tang 15 Manipur bo India ki Pipanunda Namtintin Sinki. Asumna Manipur Masana Marom Dom Lengak Janabiki Hangmat Piki. Matunda Iram Dam Sida Yang Haidaba, Toan Ningdaba, Watoga Tokayana, Pading Bahuraki. Maling Lebak Kayana, Sakhat Pagi Pandom Lomla Pawada, Iram da Manipuri, Sakhat Pagi Lambida, Kunkap Ama Pawa, Tanguna Chapangamzati. Ngasi Ekoi, Loram Langaki Makada, Mina Tangi Punsi Marian Amada, one Lila Libasiki Wanto, Kandaba, opposite base the Pambiliva is now sing, I did the same Nakabangamzade. Indiagi debate no Bolshiki, Tamtiraba, Langa Turaba, Ire Sasinga, Kamu Masing Malta, Inai, the Hanaba, Amadi, Manipur Singop Sana, Tugainaba, Indiagi Langana Honorably. Nagala Hova, NHN IMG, Pisto without territorial limina, Manipur Mai Honastan Kiba, Armed Forces Special Power Act 1958, Tamtiraba, Pay Encounter na, Iram Damsing in the Harol, 15,000 Mbegi Punsi Pikamnan Kiba, Kangna Mamangi Hedaba Todo, Mitomia Sasinga, no Makang the Sin. Iram dam sila stang silagtuna mitongmya sasina iram dam sigi elhong misinda piragliba tam thiraba state pumnama Manipur Mazar Agreement 1949 na iram dam sila piba khudoni maike kyadagi iram dam sigi elhong misingu maru phangna muthanaba hona pata natana Indiana Manipur gi samna maphai amagi sakhotpagi thabak thoram amata ngasi phawba lakhotpa udri Iram dam yolaga makhogi kana balauba oizaba thibada ngauraba lamdam sigi mithibong bitaman kharaga India ga manaraga inkhallagiba naharol kayagi punsibo nisagi pakta irang hanaba honaba ipa ipo haktaktagi sagona duna laklaba lai haraba phawada miya lainda onthoknaba honariba pumna mangsi yengluraga pre-mazar political status ta restore tongnabagi khongdang paikhallagibashi Manipur gi top puar gi khudolni mingsing bayai Indian Independence Act 1947 ki matung ina Manipur asi India da pungera Pakistan da pungera natraga maromdo maningtam na hinzaba ahum sige marakta apamba makhanabagi hakpiri Act asi ki matung ina Manipur asi 1947 ki 14 August ki noyai chabukta Manipur ki matam dugi British political agent steward na ining thobuda sandada ningtam singaram ki aduga Manipur di masana maromdo lenga janabagi khongthang paikhat sakhi Interim Council draft over Manipur ki Constitution asi 1948 ki January 3 sanaki Constitution asi ki matung ina 1948 ki June 11 ki July 27 phawada miyang ki election pangthoktuna sahisima ki October tang 18 da DC tiang khamna speaker amadi MK Priyobatana si minister oiba Manipur National Assembly House linkhatuna Southeast Asia da khwaidagi ihan hanba democratic nation ama Manipur na oichi asigumba status ta hanjinma ngablaba matamdata Manipur India kapi wakhainaba ngamgani maram aduna iramdam sina sakhotpagi lambida khong thangjinjaba ngamnaba sakthung phidungdana leiriba isage phapam thokpa ha yelong mising mapum phanang phangba ngamjanaba iramdam si malengi leba kayagi mamangda maromdom thongna phana lepsaba ngamnabagi amata ngairba upaidi Manipur na pre-mazar political status ta hanjinaba haibasini masinatana Manipur India kapi ki wakhainaba upay amata leiroi mosanasi sumana yenaba yaudana house agi pass winaba Mr. Speaker sir gi puning sinsindari thanks I can swear